I USSC the United Mote I sagiming Robert Kowe I Punjab Mayumni Kawali Landon Park USSC the United Social Amateur Club Sigi General Secretary in Puzavani. Ngasi giwena akoina press meet asi kausabagi maramdi mamangi sahigi April adwaidagi approximately ko oiramgani hariba Bamongi imung amadi Sairom Lairok haijab tare akhoi gi thangnaba lekai je Bamongi imung asi USSC Lilandon Lampakta residing moina akhoi gi yum moina laibani makse adu hariba thangnaba lekai asina officially loinabak mal Lilandon Lampakki oina adum reside toroga laini adu hariba thangnaba lekai asina ingongi matangda yenaba machauna lakpadagi sahi em henjale aina haijagi biduni asigumba posida akhoi club haibajidi neutral over body ni plus aduga ingon gi kai gi matang ama majdi khoina expert na tabna maram moiraga lekai gi na meeting kaya amju phamjagre khoi gi sum majdi civil court lomda oina chatpiu kolu haidana civil court ta case ama adum satharak tuna lakpa case amgi matang da hariba khoi YWC ningom thong sairom lairak sigasu mokhoi rom da su anirak ahumlak maya USSC na chachar reloina na khoi sida su phamina dana adumaina high report si resolution am jo koi date 4 ko May gi 2026 ta YWC ga phamina duna koi shanti oiba mongda ingna chikna civil court lomda case makha chathana ba haidana yana bu sulaire loina na makha tarak pojda bamon gi imung sigi yum da laktuna koi gi case gi matang da ko ingon gi yana ba gi matang jdaida yum da sum laga imung jeida mogi trauma oiba khotpa du umgi situation ghar leibje yarga di USSC gi maikai dagi shanti oina amuka ju media gi thongda public gi thongda peaceful oiba atmosphere amadi coexistence punna hingminna bagi maikai rom da jangjan duna khogi yum da while sangda tawgada ba thaba si yum da laktuna lekai da sumaina mokoi bu kokthoga wari batai sana ba khotpa amadi imung sina tambogi matungina soi tohon mana jingba kaya ama tawbasi makata na tawbidana bagi damakta shanti oina ingna chikna civil court leibanena akoi bagi peaceful oiba atmosphere je kahan bidana bagi damakta media gi thongda amadi mari lainaba singna asigumba thawong sing asi shanti oina chathana bagi damakta ningsingjari Alma Kawali Landon Lampak ngarang si aigi yumda khangudana Youth Welfare Club hairibasigi mioi mayam ama laaga aigi nupi loinana aigi inaunupa masi moina pharaga haiba tare madugi video record leijai puthokpi gre thokiba matung dagidi karigumba khara soi tau adu tau haiba taure press ki isilnau jing lakna su photo namgi hai adu mapo kai ngasi pawda thengnajare pawdugi matung ina yengba matabda makhoina koida fall allegation mayam ama tawsanbire chahi kun manga kun taru subject to correction adu laigi seba chatharaktre laigi thabak tawraktre maram aduna akhoina matik chaba bamol ama nataga brahmal ama thamaga akhoina seba ji tawrani haibagi paw ama thengnajai madubu maram aduna maram oidana akhoina ngasi press ki isilnau jing kauraga madugi poto khitang akhoi clarification pijage na tawbani hariba chahi kuma kuntaru asi akhoi lai seba tawdaba leite chahi 2010 11 12 kangsingi masi kangsingi na taga singde haiba madudi laikai na dum khangbiramani adugi makha tarakko oina akhoi gi lai gi thabak thoram loina bak tawrigumasung ai isa disabled person ni maram aduna lai gi chak thongba maram adudi aidi ngam chapadi ngamde maram aduna lai gi chak thongba chatte lai gi puja chatte haiduna lai gi thabak thoram tawdre haiba fall allegation jidi yumham yawdaba wafam ni madugi damakta aina mayam gi club kanoda media gi thongda aina maduma sengtokchari loina na masida hauji jik laiba laugi hingongi dispute lai hariba maramji laugi hingongi dispute laiba haiba pochidi aina chatkadabani personally mi khrana laaga aibu pochi pigadabani akoida pidaba yade haibagi forceful lama torpa haibasidi masi
ai isana ai pamjade ain gi matungina lalamme ai isagi dandi phangjani sumamme asumba miduna adum laujagini maram aduna masigumba fol allegation mayam ama ai gi thakta cha sokshan biraga lai seba tawdre lai gi thabak tawdre hairaga mayam da rumor ama sandok piraga press pau yauna hapchalakpa haibasidi masidi maram chade ai isana su yajaningde maram aduna hojik hariba thabaksi hojik court ta laiba kanu amani hingon amani injunction laibani court ta laiba mafam amabu without kanu consent without permission yaudra mi gi imung da sanga aga mibu haba punba haibasidi madudi ain nate haba punba haidana makoibu thawina punbadi nate ado with record na sakhi oigani adugi matungina masi matung tarakpa thabakta singba thoktana bagidamakta mari leinaba authority na yengjanbiu maram aduna aidi yumda laibada isana ju disable loire physically adugi mathakta inau paju maju mentally accident thokubadagi chatli kholi tawing masung magi mental da normal oibagi memory oiba ningchang bangambagi shakti khara watli aduna hojik laiba phibam sida khoi yumda laibda secure oiba watle horen kai dorakani horen hayeng kai dorakani haiba angang jing school chatpa ngamdre adagi loina loinana masi ain gi matungina thabak chathan biu aigi oina di physically thengnabadi ngamoi lamsi makhoina pirambani lekaina katlambani haibase aigi laiba che sang document kano dagi settlement dagi lokthok jarure lokthok matamda 1960 dagi MLR LR laibadagi pose lokthok matamda aigi ima pokpa ibudhouda ming lairame kanagumba amatagi masida izmali haigadra kano laiba pot amata lairamde maram aduna aigi potsi seng sengba potni aigi ipa ipu haibdare maduda ming sengna laijari laiba posida kanagumba chayetnaba amata laiti masim ai haijage mamangi 2025 ki April gi tang mari dagi akoi khanghoudana mioi mayam ama laaga hingon jibu laurani haidana lai maram madu dagi akoina karigino hainaba matamda laikaina bamungi lamji kalambani maduna khangningba maram lairagadi club ta thokpiro o haina koi adubu club amana kokto banina koi chatlure aduga lamji piro hai baje koina madudi maram chada ba potni ain gi matung ina chathaji haidra adumaina laiki adugi matung tarakpadagi di haji ke chathari banina haji ki moina forcefully oina koida dhamka tawraga posil launa bagi cha jama torokpasi machi ai kitang nungaijade haibaji adumaina haijaki makoina ai bachi makti nate bhaveli sinloina nimit mangani gi manungda hingol si thado ga chatkadabani haiba ama hai madubu aidi ipa ipuna thamamba koina phom taba hingoni mase ai thado ga chatpa ngamoi sumaina haijaki Apa kaya hai